ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯨꯄꯥ ꯂꯥꯈ 34 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯑꯣꯏꯒꯗꯕ ꯌꯨꯉꯧ ꯑꯃꯁꯨꯡ ꯌꯨꯉꯥꯡ ꯍꯩꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠꯇ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯖꯣꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯑꯍꯨꯝ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯁꯃꯣꯟ ꯇꯧꯈ꯭ꯔꯦ kuki zogi MLA ahum yumnam khemchana lusingba popular government saruk yabagidamak Chusampur Technopol amasung Kangpokpida akanba protest kaya sataramba adu tapna mahusagi fibamda hanjinba haurakle adubu zomi tribe ki apunba APS body oriba zomi council na sarkar sembada yauriba kuki zogi MLA ahum council asida laktuna makoina sarkar sembada yaukiba asigi warep adugi matangda mayek sengna thamlagadabani haina akanba warning tawkhre zomi council na thadarokiba serol amada hairibana legislature sing asina community singi apamba adu thabakta ontorakani haibagi asada miyamna thagatkibani maramaduna kuki zogi legislature ahum asina council asida laktuna explain tawdaba tarabadi makoi ahum asi zomi council gi area da sangbada athingba thamba yauna organization gi oiba thabak thorom kaya amasu lakulagani hairi Maraksida Manipur Police ke maikaidagi haribana anauba government asida kuki zogi BJP gi legislature singna saruk yabagi damakta mapung oina Chusampur district ta akanba protest kaya sathakiba adu hauzik tapna santi hanjilakpa haure mapung oina Chusampur district ke torbung amasung kangbai da sathakiba ingsa yawba protesting sathakiba aduga mari lainana ahenba security kaya deploy tawkiba aduna maram oirega nauna hinsa gi tawdok sing thopagi paw lekide Chusampur gi mafam kharada karbar gi mafam khara thong hangnarabasu tuibong area dadi haujiksu dukan amadi kaitel thong loli Chusampur da haujikmaki oina santi khara hanjilakpagi mami tarabasu political amasung social tension wana leibana santi gi thabak thorom singda asawa singnaba amadi oiri adubu lairiba phibam ase haujikmaki oina di control makhada leiri hairi IDP singna mamitagi mapi tariba fawba Langa Semlabani Mantri Oire Haibagi Nuaiba Late Haina Wangoi Esige MLA Oriba Minister Kurazam Lokena Fondorakli Chief Minister Yunam Kemsan Gilenga Asida Minister Oina Wasak Laukraba Wangoi Esige MLA Oriba Minister Kurazam Lokena Ngasi Wangoi gi Thonazam Lekai de Leiba Laning Tau Sanamai Kurumbaga Lonina Maike Adugi Miyamga Unakre Lining to Sanamai Kurumba Lakpa Minister Kurazam Lokena Hakebada IDB Singna Mamitagi Mapi Tariba Fawba Lengak Semle Minister Oire Haibagi Haraupam Amadi Nuaipam Leite Chief Minister Wai Kemsan gi Pauktak Makada Haujik Toliba Issue Ase Luciana Bohonari Mahana Maka Taraduna Hai Minister Oire Government Semle Haiduna Su Harau Topagi Matam Oide Manipur gi issue Ase Haujik Solution Mangamdana Leiri Chief Minister ga tanaraga issue Ase Luciana Batabak Paikatpa Haukre Lanjanaduna Relief Camp Lariba Singi Awaba Koknaba Haibasina Government Asigi Ahanba Kongtang Oina Paikatli Laiminariba Ekoi Masel Sam Manana Daita Lauduna Sanction Bada Purup Masenda Yanadaba Amata Leiroi Puksel Sengna Tabak Tauba Taxi Kasi Laibana Nusinaba Heli Chief Minister Kemsangi Oinasu Aigimigi Naidana Tabak Tausi Maduna Ekoi Sakotkani Nusinadaba Yanaba Leiroi Haibagi Firep Lai Haina Sufondoki Government asina lambi thong patriba sing ase semjanbada ahen mamit yeng sangani mayai lambi sembagi tabak laliba ningthauka numittagi hauragani Chief Minister na lambi sembagi tabak ase langtabal pura makongdagi haudokani hairi Paugi maraktana nuksijaraba aigi channel asibu yengbiriba pumnamakta wafam amatang haijari madudi aigi channel ase nauna hangjaba channel oibana subscribers se ikaka bangamdre Maramasina mayamna nungsibiduna subscribe tausinbibuga lonana share amamtang oirabasu tawbiramu haina mayamgi mafamda nolokna haijari makataba pau taminasi Pangal community gi maraktagi amabu minister pidrabadi maitei pangal sengbu miraibani haina lawgani Anaubalenga asida NDA Alliance asina pangal community maraktagi amabu minister phampi daba tarabadi NDA Alliance asina India gi atai state singda tawbagom Manipur dasu Maitai Pangal Simbu Mirai Bire Laugani Haina All Manipur Maitai Pangal Youth Association na Tadrokpa Serol Amana Hairi Serol Asina Makatana Hairibana Matam Sana Representative Government Mutalaga President Rulgi Awasai Teng Nangluraba Matungda Lamda Masida Popular Government Ama Laklabasu Tenglabasu Tengna Lub Asina Taramna OE Amasung Tagatpa Pongdokli
Iramda Manipur Kanglaifa asida sahi kayadagi furup kaya puna nungsi sanana amata oibagi mateng pangaduna lakli. Loyana Pangal community ase lamdam asigi ningol machani. Iramdam asidagi horokpani. Manipur Constitution sembadasu Pangal community gi reservation ahum tamduna mapung phaba lengak uhenduna lakhi. Adubu lamdam asida ing 2017 da NDA Alliance ki lengak lakpadagi Pangal community ki maraktagi minister ama fawba haptana salaiba horokhibani. Anauba lenga asida deputy CM ani thamlaga Pangal MLA singe maraktagi MLA ama fawba ministerial representative thamdaba haibasi Pangal community bu namthana bo honabani haina lawi haide. Pachoy to Sangaitel lambi semdreba fawba railway construction ki material sing puba heavy vehicle truck sing satpatingle. Pachoy Sangaitel lambi semdreba fawba railway construction material sing puba heavy loaded truck sing lambi asida fawduna satpada kudaktagi ating bathamle haina Sangaitel to Tera United Club Organization toukhre. Hiram asiga mari lenana ngasi karong kulampakta pangthokiba pawgi mifam amada organization asigi advisor limabam tumpokna haikibada Pasoy lamkaidagi Sangaitel fawbagi kilometer 9.7 sangba lambi ase major district road oikiba kuirabani. Lambi ase light vehicle sing chathok jasan taunabagi damakta semkhibani. Adubu railway construction gi potsai holiba heavy truck singi satpham onthokibadagi lambi asigi phibam yamna soksellei. Hiram asigi matangda club singi maikaidagi Railway amasung Venture Construction Committee Limited ke site in charge singa pawpiduna kasi kulda meeting pangthokiba leire. Mifam aduda lambi kairiba jaga sing ase company na semlage haina khuyek phawba pinaduna yana kiba leirabani. Adubu ngasi phawba haina kiba wapam sing amata thabakta onthokpa thengnadre. Railway construction ki thaba asida kuja sinasu apan pining banatte hena do mateng pangning libani. Adubu lambi asigi oiriba phibam asida Yamnamak tangai padana Pasoy to Sangaitel lambi thingbagi khongthang ase company amasung railway gi maikadagi positive oiba response amata laktriba phawba lambi asida railway construction ga mari lainana pochai putok pusin toriba heavy loaded vehicle sing amata satpi ganu kunja singda nam habagi thabak su sathabi ganu club singa yanaki bu wapam sing thabak ta hek ontorpa mikupta organization asina thamliba athingba ase kudakta lauthokani Kongjang asida miyana sumapung pana cooperation PBU hairi. Solution haibasi table da purakadabani nongmeina purakadaba natte sarkar da yaure haidana surrender taure haina lobu yaroi haina MLA ngursanglu sanatina phongdorakle. Solution haibasi table da purakadabani nongmeina purakadaba natte sarkar da yaure haidana surrender taure haina lobu yaroi haina Tipai Mukendra ke MLA ngursanglu sanatena national media ga unaba amada phongdokhre. Kukizo Singi separate administration demand gi akanba khongjang leiringai serakta deputy CM Nemsa Kipzen MLA LM Khauti amasung MLA Ngursang Sanate ahumna Chief Minister Waikem Sana Lusingba popular government saruk yakiba adugi mayokta Kukizo Singna sathakiba akanba protest aduga mari leinana MLA Ngursang Sanate na wafam ase phongdorakibani MLA Ngursang Sanate masa yauna Kukizo MLA ahumgi ifiji mai thakiba thawong adugi mayokta Mar Furup ki miyoi oriba MLA asina makhatana phongdokibada government ama leitaba tarabadi santi lakpa ngamloi sarkar da yaure haidana surrender taure haina loba sumloi state asida leiriba apik pa tribe sing asi zo kuki zo mar hairiba umbrella sing asige makada puna amata oina leibani Manipur da yunam khemsana lusingba anaba government asida BJP ki kukizo MLA ahum saruk yariba asige manungda mahaksu amani Waikem Sana Lusingba anaba government ama semnaba governor da state claim taukiba amasung minister wasak laubagi thorom aduda mahak masa amasung Susampur Kendra ge MLA LM Khokte saruk yaki haukiba sahi 2023 ge May ahumdagi hauna state asida tholakiba kangluki irang matungda Imphal da laktuna government sembagi process ta kukizogi leiriba MLA tara asigi manungda makoina ahanbani Chief Minister yauna Minister manga wasak laukiba thorom adugi hek nonganbada Kangpokpi Susampur Technopolda Kukizo Council gi makada Kukizo singna akanba protest sataduna MLA ahum asina makogi miyamda asobanam tak taure haina makogi EPC fawba mai thaduna protest sathaki Minister wasak laubagi thoromda Kukizo gi MLA ahum ase yaururabasu Assembly da floor test satakiba aduda Kukizo gi MLA amata saruk yakide
Kuki-zosingna popular government yaudnaba akanba firep leirabasu state asida santigi process asi hena kumang sausanabagi interesta sarkar semba asida saruk yakibani irang asina maram oiraga miyam khamthengna awaba mayoknare irang asina maram oiraga hojiksu miyoi kaya makoi kulsing amasung mayumda sangba ngamdaba kaya leiri khara amana manipurgi wangmada leiri adubu khara amana government piba complex amasung camsingda leiri lanjenaduna awaba mayoknariba miyosing adu nongmagi afangba thabak suduna leiba kaya yauri santi leiraba khaktada ningthiba punsi mahing amada hingba ngamgadoribani Kuki-zo singe maiketagi separate administration gi demand da khongjang changchalle adubu hariba demand ase khudakta hekta oiba yaba natte su group ta leiriba UPF amasung KNO gi maiketagi separate administration demand asiga mari leinana India government ka political talk amasung negotiation chathari masidi gradual process amani madu aikoina ngaiba yaroi lanjanariba miyamna makoi gi jaga singda hanjan hanabagi damakta santi amasung development asi yamna maru oi naga singi oinasu sanglaba sahi kaya makoi gi demand adugi damakta central government ka talk chathari karigumba naga miyamna makoi gi demand adugi waroi sen laktriba fawba sarkar sembada yauroi haiba tarabadi government amata leiroi miyamgi awar apa sing yengchinabagi damakta government ama lingba haibase yamna mathau tai aikoigi system asida bureaucrat sing asidi executive figure ama oiba khaktane makoigi oinadi order adu thabak oina pangthokpa khaktane makoida legislative power leite masina punamak asi MLA gi khuta lairibane maramaduna assembly function tawba mathau tai madu natrabadi miyamgi damakta governance ama leiroi aikoigi demand asi makhatana satakigani hairiba demand asi su group amasung government of India na phanganba ngamgani hairiba wapam asi matam amatada laksagadabani makoina government ta saruk yariba asina Kuki-zo miyamda namthak tawbire haina maral siriba asigi matangda MLA asina makhatana haikibada karigumba government asi leitaba tarabadi miyamgi awaba asi adumak mayoknakigani maramaduna lamdam asida santi amasung matam supagi oiba waroisin ama laknabagidamak government asi support tawbani leiriba problem khudimaki solution asi table lakadabani nongmeina purakpa natraga aikoi masel hanabana purakadaba natte maramaduna aikoisu table adugi saru ama oiba tabani protest sathariba sing adu mar community gi miyoi sing natte mana Kuki-zo MLA singi maramda haiba ngambasu natte adubu mana sarkar asida yaunabagi warep asi matomta lawbasu natte mahaki constituent supporter amasung mar community leaders sing khanaraga lawrakiba warepni mahaki colleagues singsu hairiba mawong asida tarumgani asigumba warep asida miyoi kharana haraugani aduga miyoi kharana yaningloi hairi Leimakongda Kuki singna lambi thingjinduna naga sing chalandabagi wathoknagadawre Kangpopi district ka Impal West district ka lonabada leiba Leimakongda Kuki kharana MLA ahum lenga sembada yawba yaningdaba fongdoktuna khangtapta lambi thingjinduna naga sing chalandabagi wathoknarakadawre Deputy Chief Minister Oina wasak laukraba Nemsa Kipken MLA LM Khauti amasung Ngursanglur Sanatebu Michel ni haina lauthokladuna makogi mitam sing maithabaga loinina ngasi sumaka tana mafam kharada general strike chathari general strike asigi saru ama oina Kuki singna leimakongda lambi thingjinduna thambadagi naga sing satok chasen yahan kidrei social media da viral oirakiba post amada tongan makalgi gari tara romda tongduna lakpa Zelarong Purukki miyoi kuntra hena Leimakongda panduna leire haina phongdoraki makoi konsakul longmai gram amasung samukul gi khunja singni makoi makan village ta pangthokpa olyangmai gi conference ama saru yaruraga mayumda halakpani adubu makoi mayumda hanba yaroi lambi thingduna thamli haiduna tamlakpadagi mapam adudagi mamai leithoklaga chanana basem sari post aduda leyangmai gi miyoi amana hai makoina asumna tawragadi aikoisu Kuki singbu makoigi lamda phauduna chatpa yadanaba kudaktagi lambi thingjilagani ningsingba yabadi haukiba numit kharani gi mamangda KNFP gi kangbu kharana nagagi lamda sangsillaklaga Kukilen haina thajalamba amasung waiting set thugairambadagi leyangmai khunja singna Kuki sing chatpa yaroi hana lambi thingba leiki kaina thangda Kuki NP Manipur amasung United Naga Council na yanaba amagi makhada lambi ado amu hangdokhibani handaki asida amuk lambi thingjinbagi wathok lakpa yai hairi ngarangsu Champurda Kuki naha kharana MLA LM Khauti gi mayumda attack tawbalaki adubu central force singna yamna section ngak senduna leibadagi upai leitabadagi hanaki
Atay mafam kaya marumda kuki MLA ahum yaningdaba fongdokpagi akanba khongjang sangsilagasu Kangpokpidadi makal amatagi irang thokpa ude. Masigisu mathakta Deputy Chief Minister Nemsa Kipgenbu ngaksengadaba Manipur Police amasung Central Force ki asawa team ama Kangpokpida sangsankhre hairi.